NATO ge nuclear wari Houkhre mathang sayol da nuclear exercise tawragane Russia gi president Vladimir Putin na masagi lam ngakthoknabagi damak araiba pambay ama hekta sisinagani haina threat tawrakhiba maramna Military Alliance NATO North Atlantic Treaty Organization ge aronba nuclear planning group ki mifam ama ngarang pangthokre alliance asina mathang sayol da nuclear ge exercise amasu tawnaba thaurang tawre chahi amagi manungda amurak natraga anirak pangthokpa nuclear planning group ki mifam adu Brussels ta leiba NATO gi headquarter da defense minister singna lusingduna pangthokhe Russia gi maikay dagi aruba threat lakpa masung Ukraine da tactical nuclear khulai sisinnarakadra haibage akiba kaya lairingai talakta mifam adu pangthokibane Russia na chathaba thoksil sing NATO na yamna kumna yengsilli adubu hauzik phawbagi oina di Russia gi nuclear lalongda ahongba ude haire NATO gi nuclear exercise pangthokadoriba siga chanana natraga masigi exercise ase hek loibaga Russia gi su nuclear exercise ama tawnaba thaurang tawre masina maram oiduna Russia gi aningbasi karino haiba khangdokna bahotna bada member leiba kuntrana saba NATO da aruba ma oigadawre Russia su makhoi gi chahi gi oiba exercise pangthokadawre madu mathangi chayolda natraga chahi gi exercise hek loibaga pangthorokpa yare aikoina pamdabasi routine nataba thausil adune pangthokadoriba sidi routine exercise ne masidi sem sabaga mari leinabani haina United Kingdom gi Defense Secretary Ben Wallace nam paumi singda phongdokhe NATO gi nuclear exercise ase stand fast nun hairaga khangnare masi chahi khudingi asigumba matamsida chayol amarom pangthokpanai masigi exercise asida nuclear warhead sing puba ngamba fighter jet sing saruk yare adubu masida tasengba bomb pubadi tawde conventional jet amasung surveillance amade refueling aircraft su saruk yare NATO gi exercise ase chahi sigi February 13 da Russia na Ukraine da landadringai da thaurang tawkhibane masida NATO gi laibak member taraga mari saruk yagadawre exercise asigi khwaidagi maru oiba saruk adu Russia dagi kilometer lising ama thapa mafam da tawgadabane NATO asi organization ama oinade nuclear khulai amata leitre adubu makhoi gi nuclear mapangal asi maru oina United States France amasung United Kingdom dagi lakpanai masida France te nuclear gi maning makha tamba policy amuk chathari amasung nuclear planning group ke mifam da saruk yadre maram aduna NATO gi khwaidagi akanba nuclear force ase super power odiba US amasung UK oire nongsup laibak singna supply tawba afaba khulai sing sizinaba amasung Russian lanmi singa yamna manadaba mawongda maraiba ngakthoktaba yadi haibagi akanba pandam laiba Ukrainian forces na Russian lanmi sing mafam kayadagi takthokhibaga iroinana Russia gi authoritarian leader Putin na nuclear khulai sizinnarakadra haina singnare mahaki nuclear gi threat ase nongsup laibak singna Ukraine da makhatana khulai pidana bagida makta suni haina thajare aroibada tabiriba pumnamakpu thagachare